Congress na lengak pairingai matamdugi Chief Minister Ibobi na Center na haibatadana Manipur gi damak laukiba thodangumna Biren na luchingba lengak asina madugi matau tamba mathau tai. Center na hairi makai chatuna leiba asina Manipur gi isu loisanba ngamloi haina Khaidem manina fongdokre. Wafam asi ngasi Bharat Swabhiman Trust and Patanjali Yoga Samiti Imphal West District na sinduna doctorate fanglakraba amadi Viswa Ratna Sanman Award pirakraba miyoi sing okpagi thoram ama wahengbam lekaida leiba flash mandapta pangthokiba thoramda taragi chaisugi chairman Khaidem manina fongdokhibani. Euro Asian University na honorary doctorate award piraklaba Laitonjam Haridas Abuzam Ranjit Washington Digital University na doctorate award piraklaba David Singh Hizam amadi Wordy Wellness Foundation na Viswa Ratna Sanman Award English aniga kungamari pirakhiba Sagol Sem Kulachandra ikai khumnaba utki. Thauram aduda athoiba mithunglen oikiba Khaidem manina hai matam amada Ibobina Chief Minister oiringaida asoiba khara leirambasu yai adubu tongan ba isu kharada center gi apamba mawongda thabak taunaba hairaklabasu Ibobina Manipur gi khanduna center gi wafam tadana thabak taukhidaba thodok leikhi masigi mawong asi Manipur gi BJP lengak asina tauba mathau tai center gi luchingmana hairakpadamak taugani haiduna Biren na luchingba lengak asina leiragadi maduna Manipur da soklakani. Chief Minister Biren nasu center da yaning da basing adu fongdokpa amasung Manipur gi damak lepa mathau tai. June tha faubada Chief Minister Biren na leipak ki damak lepi amadi Jiribam da changmada ambush tawrakhiba miyoi singi mathakta action tawi tawde haibadu miyamna yengani. Maduda tawraktragadi leibak irang lakpasu yai haiki. Thauram aduda Bharat Swabhiman Trust Imphal West ki Jila Pravari L Sivananda Patanjali Kisan Seva Samiti Imphal West ki Jila Pravari I Girani su saruk yakhi. Kaya hujik sumutan tari Jun thabo ba. Kaya laya katan lupi mayam adi tongan organization mayam da ma yang gichiko si minister matong chapchana tawbasa macaya thama yang si. Tawrap tari hujik mayam sa haire dana ko ay gam nungai ba ko amana. Kano boba coordinating committee ba haire dana ay gam le pressure tawi ay napambalay. Adong matong handi yang si. Because you say now ni ay wajib prajana elected wajibani elected government ki lawfully government na may chief minister ni Jun thabong manungda nupa thonga thabong tobong mabra jiri da magi kanwai chatada kapthek pasingdo adu phaba ngamabra adu gamba relief enter relief singam mapanda hanjalan bangamabra churchangpurda tengnopalda kangkupida haiba mayamse hanjalan na bamang ngamabra ngamgiyadi ilay bana adu ngamna na mana Bharat Sarkar da Amit Shah da Narendra Modi aina kumbakarna haidin chatatune hagi che kumbakarna orna basida na Hanuman weraga haudo haina haibisida hojik tu tadriya tadam sumandiya adana sigi film de basida aigi joga sa physically ai to deba tawam de thoye de khangma aigi na wakalda madam chupada ai free de le base tum da kang de hipada kang de gani to mada kang de kalmai to ra tawni adudi Manipur se karam movement ma political party singina Congress na communist ya yare ho andolo na se kalmai to ni gani mete ro na poto ga jail thalalu ihu hai se kalmai to ra Bharat Sarkar chin mom na ba Manipur Sarkar chin me kap thong ba kali to ni karam wa karon chanata ni karam discussion to ni karam makana ga tanagani adugum nagi tanap pam madunani Narayana Sai Shu